ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯇꯝꯃꯤ ꯔꯥꯏꯅꯝꯅ ꯃꯈꯜ ꯃꯊꯦꯜ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯅꯥꯎ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯈꯤꯕ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯍꯥꯎꯀꯨ ꯄꯥꯈꯪ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯃꯣꯝꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯃꯣꯝ ꯑꯗꯨꯕꯨ ꯍꯥꯎꯀꯨ ꯄꯥꯈꯪꯅ ꯃꯄꯥ ꯃꯃꯥ ꯁꯛꯇꯨꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯣꯝꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯔꯝꯃꯤ꯫ ꯍꯥꯎꯀꯨ ꯄꯥꯈꯪꯅ ꯑꯊꯥꯞꯄ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ, ꯄꯥꯝꯗ ꯆꯠꯇꯨꯅ ꯄꯥꯝ ꯌꯥꯟꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯌꯨꯝ ꯀꯣꯏꯕꯤꯅꯕ ꯑꯃꯗꯤ ꯃꯃꯣꯝ ꯅꯃꯣꯏꯅꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯂꯧꯁꯤꯒꯝ ꯆꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯂꯧꯁꯤꯒꯝ ꯆꯅꯨ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤꯅꯤ, ꯄꯣꯛꯇꯕꯤꯗ ꯄꯣꯛꯇꯕꯤꯅꯤ, ꯐꯠꯇꯕꯗ ꯂꯝ ꯌꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯣꯝ ꯅꯃꯣꯏꯅꯨꯕꯨ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ, ꯁꯤꯡ ꯈꯥꯏꯕ, ꯁꯤꯡ ꯆꯟꯕ, ꯏꯁꯤꯡ ꯁꯣꯛꯄ, ꯆꯥꯛꯊꯣꯡ ꯐꯧꯁꯨꯕ ꯄꯨꯝꯕ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯁꯤꯒꯝꯗꯤ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯑꯃꯗꯒꯤ ꯌꯨꯝꯊꯣꯡ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯔꯦꯝ ꯉꯥꯡꯕꯅ ꯃꯍꯥꯛꯀꯤ ꯃꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯥ ꯅꯨꯄꯤ ꯅꯃꯣꯏꯅꯨꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯐꯨꯕꯤꯕ ꯃꯁꯤꯅꯤ ꯃꯥꯒꯤ ꯃꯊꯧ꯫ ꯃꯤꯆꯩ ꯑꯃ, ꯊꯕꯛ ꯑꯃ, ꯊꯧꯑꯣꯡ ꯑꯃ, ꯆꯩꯐꯨ ꯑꯃ ꯑꯁꯨꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕꯗ ꯅꯃꯣꯏꯅꯨꯗꯤ ꯈꯥꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯅꯣꯡꯗꯟꯊꯛꯇ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯅꯣꯡꯃꯗꯤ ꯅꯃꯣꯏꯅꯨꯒꯤ ꯈꯣꯏꯅꯧ ꯃꯇꯥꯔꯣꯏ ꯃꯌꯥꯝ ꯑꯃ ꯅꯃꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯦ, "ꯏꯇꯥ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯈꯨꯟꯒꯤ ꯂꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯧꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯏꯇꯥꯕꯨꯁꯨ ꯌꯥꯎꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯁꯨꯝ ꯍꯥꯏꯔꯔꯕꯗ ꯅꯃꯣꯏꯅꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ "ꯍꯣꯏ, ꯌꯥꯎꯒꯦ ꯏꯇꯥ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯂꯧꯁꯤꯒꯝ ꯆꯅꯨꯗꯤ ꯃꯆꯥꯕꯨ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯗꯨ ꯌꯥꯎꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯧꯁꯤꯒꯝꯅ ꯃꯃꯣꯝ ꯅꯃꯣꯏꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯆꯠꯂꯨ, ꯅꯄꯥꯒꯤ ꯄꯥꯝꯗꯒꯤ ꯐꯧ ꯂꯧꯔꯨꯔꯣ꯫ ꯑꯗꯨꯒ ꯆꯝꯂꯧ ꯃꯊꯦꯜ ꯑꯣꯏꯅꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯈꯔꯁꯨ ꯌꯥꯎꯔꯛꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯆꯥꯛꯆꯥꯅꯕ ꯑꯗꯨ ꯌꯥꯎꯕ ꯅꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯃꯣꯏꯅꯨꯁꯨ ꯅꯣꯡ ꯉꯥꯟꯐꯨ ꯉꯥꯟꯐꯝ ꯇꯧꯔꯛꯄꯗꯒꯤ ꯃꯄꯥꯒꯤ ꯄꯥꯝꯗ ꯆꯠꯂꯗꯨꯅ ꯐꯧ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃ ꯁꯦꯝꯂꯦ꯫ ꯑꯗꯨꯒ ꯆꯝꯂꯧ ꯃꯊꯦꯜ ꯑꯣꯏꯅꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯈꯔꯁꯨ ꯌꯦꯞꯁꯤꯜꯂꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯇꯨꯗ ꯋꯥꯅ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯗꯨ ꯄꯨꯔꯗꯨꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯂꯒ ꯀꯣꯛꯊꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯕꯒ ꯂꯧꯁꯤꯒꯝ ꯆꯅꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯒ, "ꯐꯔꯦ, ꯅꯪ ꯂꯥꯛꯂꯕꯗꯤ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯦ, ꯑꯗꯨꯅ ꯅꯪ ꯐꯧ ꯈꯔꯁꯦ ꯗꯪ ꯗꯪ ꯁꯨꯔꯛꯎ, ꯆꯦꯡ ꯃꯆꯪ ꯉꯧꯍꯟꯒꯗꯕꯅꯤ, ꯆꯦꯡ ꯇꯦꯛꯍꯟꯕ ꯌꯥꯗꯦ" ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯥꯏꯔꯔꯦ꯫ ꯃꯁꯤꯗ ꯅꯃꯣꯏꯅꯨ ꯁꯥꯎꯔꯛꯂꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯏꯃꯥꯇꯣꯟ, ꯍꯧꯖꯤꯛꯇ ꯏꯄꯥꯒꯤ ꯄꯥꯝꯗꯒꯤ ꯀꯣꯛꯊꯣꯡ ꯑꯆꯧꯕꯁꯤꯃ ꯄꯨꯔꯒ ꯋꯥꯅ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛꯁꯨ ꯐꯧ ꯁꯨꯒꯗꯕꯅꯤ, ꯆꯦꯡ ꯃꯆꯪ ꯉꯧꯍꯜꯂꯨ, ꯆꯦꯡ ꯇꯦꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯃꯥꯇꯣꯟꯒꯤ ꯄꯨꯛꯆꯦꯜ ꯐꯛꯅ ꯀꯟꯃꯜꯂꯤ"꯫ ꯑꯁꯨꯝ ꯍꯥꯏꯔꯔꯕꯗ ꯑꯍꯟꯒꯤ ꯆꯤꯡꯊꯛꯇ ꯑꯔꯪꯅꯅ ꯈꯨꯝꯃꯤ ꯍꯥꯏꯔꯗꯨꯅ ꯃꯃꯣꯝ ꯅꯃꯣꯏꯅꯨꯕꯨ ꯏꯟꯊꯨꯗꯨꯅ ꯐꯨꯕꯤꯔꯝꯃꯤ ꯑꯃꯗꯤ ꯅꯣꯡꯒꯥꯈ꯭ꯔꯕꯤ ꯅꯃꯣꯏꯅꯨꯒꯤ ꯃꯃꯥꯕꯨꯁꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯨꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯤꯆꯩꯗ ꯆꯩꯐꯨꯗ ꯀꯤꯔꯗꯨꯅ ꯅꯃꯣꯏꯅꯨ ꯊꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯦꯟꯁꯥꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯄꯗ ꯂꯧꯁꯤꯒꯝ ꯆꯅꯨꯅ "ꯍꯦꯟꯁꯥꯡꯕꯨ ꯀꯔꯤ ꯑꯁꯨꯝꯅ ꯊꯣꯡꯕ꯭ꯔꯥ? ꯁꯤꯕꯨ ꯀꯔꯤ ꯍꯦꯟꯁꯥꯡ ꯈꯨꯗꯣꯡꯅꯣ?" ꯍꯥꯏꯗꯨꯅ ꯅꯃꯣꯏꯅꯨꯒꯤ ꯃꯀꯣꯛꯇ ꯈꯥꯕꯩꯅ ꯀꯣꯛ ꯂꯥꯎꯅ ꯊꯥꯔꯕꯗ ꯅꯃꯣꯏꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯗꯨꯅ ꯏꯅ ꯄꯤꯛ ꯊꯟꯅ ꯊꯣꯛꯂꯝꯃꯤ꯫
Namoinudi kapchaba natuna upai leide lausigam januna maduni ahangi jinhakta arangnana kumlabadi adugumba mahi phangani kapu nama asibudubu kauduna haina jaibirami wahai adu tabada namoinu mathamoi yamna sokladuna imaton phare imana aibu taibang asida lahindingdagadi ngasidagi ai jingnung hari nongnang onduna sajin sayada koi pai paiduna chachakhrage haiduna mahak jingnung hari nongnang onduna sajin sayada koi pai paiduna ngasi phauba leiri fattaba midi kaidongaida minungsi haibado machet ama pakte machagi minungsi karino khangde matang asida phungawari asi loijare mathangda atopa ama puraga lakjarege pumnamakki mafamda nolokpa amuk hanna uchari